अहानब्र थादोरक्प वरोलमदा NSCN-IM की लुसिंग ओरिबा TS मुइबा मा की बेलेस ओरिबा सोमदल द लाकलगनि हरि हारिबा शेड्यूल सिना लाखलिबा अक्टोबर की तांग कुनगनि थु इंग्लिशिंग अनिगा कुनगा मंगा की दिमापुर दगिना उरखुल अमसुम सोमदल द लै थुंगनि लोइनना दुगा सोमदल अमसुम सेनापति दगिना दिमापुरना लाखलिबा तांग कुनगा मपन अक्टोबर इंग्लिशिंग अनिगा कुनगा मंगा द थुंगनि हरि थौबाल अमसुम सुचामपुरदा BSc नर्सिंग कॉलेज लिंखर पर गवर्नर इन काउंसिल ना याब पिखरे जेनिम्स की MBBS अमसुम BDS की अंडर ग्रेजुएट इंटर्निशिंग स्टाइपेंड लुपा लिसिंग तरागा मंगागा सनिगा तरादगी लुपा लिसिंग कुनगा मंगा रे हेंगटखरे ngasi rasbon governor J Kumar Balana siya logduna pangtokiba governor in council gi mifamna thawbalom sumsu champo districta development of nursing services ki central sector scheme gi makada BSc nursing college amamam linkhatpada ayaba pikre health and family welfare gi commissioner Sumanta Sinhana Thadorak Pasiol Amada, Chief Secretary Dr. Punit Kumar Goyal Amadi, Ate Makok Thong by Health Department official Singsaru Gyadon Pangtukipa, Governor in Council Mipamaduna, Center Sponsor Scheme Gimakara, Thobal District Amasum, Susampu Districta, BSc Nursing College Amamam Linkanaba, Warep Lobogaloina, District Aniesida, ZNM Nursing School Amamam State Ki Sentang Makara Linkatpada Ayaba Pikri. Thaurang asina state asigi health care delivery amasum nursing education gi lamda hena khumang section mangamlagan hari hauze state asida government gi ani amasum private ki taragani tho yona punna GNM school taraga mari leri school tara mari sigi apun mahiroi gi capacity songa ga taraga mapan ori school sing asida sahi khuding gi matik sa mahiroi sing sanipan hena apply tori aduga state asigi in hauze government ani ki aduga private की तरह मरी याउन पुना BSc nursing college तरह तरुक लेदुना mahiroi satruक तरह की capacity लेदुना मतिक सारब mahiroi लिसिंग अमग satruक की मथक्ता सही खुदिंग की apply तौरी seat capacity यामदबना GNM की ओइना सादा निफु अदुगा BSc nursing की ओइना सादा हुमफुगु मरी की सांगना seat capacity की award प्लेरी थवाल अमसुम चांबो डिस्ट्रिक्ट GNM की स्कूल अनि अमसुम BSc nursing college अनि याउना हांगदोकदोरिबा सिना mahiroi मसिंग हेना तमदुना ट्रेन तौरब नर्स हेना पुथोकपदा लोइनना हाना लेरम seat capacity की award पदु मेंखटप ngamlagani amati rural area द health care Hagat Hanbagaloina, train Torab nursing su direct amasum, indirect when a tabak pangan basungam lagan hanes pontorakli. Nasi Punkiba governor in council Gimipamaduna, Zenimski MBBS amasum, BDS ki undergraduate, internishing Hana Tadalupa lising Taraga Manga Samaga kun, stipend Pirambadulupa lising kunga mangari hanger petaso epa pikre. Hana piram stipend gi sanga du kumza English ganiga kunga mangada fix tokibani masigi matung degi revise amukta tarok tribani governor in council na lawkiba warep asina MBBS BDS ki mairoi singda sen thungi leramba awaba ko hon ngamlagani haiden su pau sida makata na phungdorakli special intensive revision taunaba ECI gi khongthang matam sai N Biren Lebak sida pangthokpa mikhal sing niyam sumna pangthokna Election Commission of India ECI na lebak sin matungna electoral roll gi special intensive revision SIR pangthokna ba tha asigi kunthra phawgi manung sem saba pumloi loina ba state ki chief electoral officer singda khanganduna local li khongthang asi yamna maram sai haina hangi chief minister no thumam berena phungdorakli N Biren X Thadorak Pachirolamada ECI ki khongthang asibu thagaladuna voter list verify tawduna illegal foreign electors sing list gi lakhokna ba khongthang asina ekhogi democracy gi sienglaba mas adu ka hendaba loina asengba voter sing gi hak protect tawwa amadi electoral process ki integrity de hena ma pangal ngat halaga nahi Magna Makatara dun hai kumza English singa maga samapan go humfuguma thoida base year oiduna Manipur inner line permit ILP system sa nabahokraba state sida kumza English nga maga samapanga humfuga mathugi matungda kundasilak pa voter sing masa khangdok par special intensive revision SIR yam maruoy masina ILP gi framework ta hena mapangal hapadana tana Manipur gi yellow missing identity right amadi aspiration sing
protect tawbusu ngamlaga nairi ningsingbe election commission of india ECI na mathang saida assam kerala puducherry tamil nadu amadi west bengal gi state assembly mikal pangthokadori basigi mangoinana lebak shin matung special intensive revision SIRC sigi october november pangthoknaba thorang tawbagoloinana chaliba tha sigi kuntra phawgi manungda SIR sigi sem sabagi thabuk lusinanaba state chief electoral officer sing CEO da khangalak lairabani ngarang New Delhi da pangthokpa press conference amada ECI na September kuntra phawbada SIR pangthoknaba sem saba lusinanaba amadi akon boina pangthokkiba SIR matung phongkiba voter list sing sem saduna thamnaba su khangarkibani ikon kon state sing pangthokkiba SIR na cut off date oigani Bihar gi oina English singani ga ahumna cut off date oikibani Kotu gi economic blockade khongjang handokre Committee on Tribal Unity Kotu Kangpopi na ngarang ngasi ahing nongyai digi National Highway to Impal Dimapur lambi da numit humni gi economic blockade ki khongjang sangsingen hena torambadu handokre Bisnupur district ki Nambol Sabal Lekai de Thasi ki Taramapan na Kuntraum de Suba Assam Rifles ki convoy di embusataduna personally anisikiba amadi mangan asu open nanghan kiba thawdo du de siena basing phadun action logadapne have demand tawduna Kotuna National Highway anida economic blockade ki khongjang jangsilagani haina ngarang lokthokibani adubunga si Kotu gi chairman Lunthang Haukipna thadorak pasiolamada lebak thiba thawdo du ki matang lengana akan miyeng sangduna siena basing foganaba akan bathabak lokalakpa asi yenglaga amadi miyam gi khudong saroi da khallaga sangsingani haina toram economic blockade khongjang adu khudak gi handok lahari ngasi ayu angan mara pangthokiba Kotu gi executive mifamna hauji National Highway asigi paring tuan mafam singna thokliba national calamity na miyamna thengnari bu khudong saraba mari tuan civil society organization singna appeal torokgi wapam yengla khongjang asi handokna warep lokibna hadi economic blockade ki khongjang handokle haina laukthokladuna miyamna pirak mateng bu Kotu na thakal phongtok pugaloina asiguma lebak thiba thawdok matungna thoktana ba akan ma throng lokhana ba su lengak taksilakli Dr. Furambagi mayokta rims ta wakat mifam sa takri. Dr. Furambasing legal action lokana ba police ta complaint tawkre director. GAC ga wari sanakre rims ki makedigi aswai bakhara laiki habi yazabagaloina inquiry sa thabada yanakri. Rims ki gaini Dr. Professor Pritam Furambadamadi medical superintendent ki office ama ada thokalambigi mayokta ngasi rims ta wakat mifam sa takri. Dr. Furambamadi MS ki office ama ada thokalambasing mathakta legal action lokana ba police ta complaint tawkre haina rims ki director Professor G Sunil Kumar phongtokre rims ki student union amadi teachers and medical officer association yauna institution sigi tuan university singna hospital sigi new OPD block mamangda sadakibu wakat mi pamadura saruk yakiba rims student union ki mute yambem asakuman hai Patient party na patient laikitabigi maram khangdopagi muhut ngahaki asawbamdi pendabana mob violence thokpasina doctor sing moral down ohenabigi asabu maram oibigi mathakta aki ekhang pibamadi ana lengbra sauna mi paiba pukhali patient gi imung manung sing pendaba lairabas mari lenaba authority do wakatuna mara laiba doctor sing yoramna basmatik saba serak phangan saikhinesu paus na makhatana su fudorakli Ado tendang nasumna miyamna thamjage duga hausikoi di miyam paus matanga se lusinjarage mas makhatabano wabde miyam punang ngamina sena channel sigi makedigi miyang phamda makhatana thamjari makhatabano wabde miyam punang ngamina si